Manipurgi COVID-19 samasyagi anouba maiyol. Aiba MC Arun Tabisi. Manipur ngasidi COVID-19 gi masingda yumpham oiraga awang nongpok Bharata ahum suba raija oire. Marak amada Manipur asi COVID-19 leitaba raija ama oina lauthokpa yaururabani. Adubu mapan raija singda leiba raija sigi miyoi singna makhoi na leiriba raija singda lockdown kuina torokpana maram oiduna tongan ba awaba kaya mayokna rakhi. Aduna maram oiduna raija sigi mapanda thabak tauba mahimasing tamba satkiba layengba amadi lamkoiba satkiba miyoi kya Manipurda halakning lakhi. Awaba kaya asi khangduna Manipur sarkar na mapanda laikhiba Manipur gi miyoi kaya da selgi mateng pangbata natana makhoibu mayum yohalaknaba mateng kaya panglakhi. Basta, trenda amadi aeroplane da makhoibu puraknaba thaurang kaya lokhalakhi. Makhoi na leriba raija singi amadi center gi authority kaya ga pau phaudok phaujin tauraga makhoi singbu mayum da puraknaba hotnarakhi. Aduna maram oiraga anouba samaisya kaya thorakhi. Khwaidagi chawba samaisya oina mapandagi halakliba Manipuri singbu quarantine taunaba mafam semba tarakhi. Lakliba Manipuri sing adu chap manaba lanthumgi thak amatagi natabanina quarantine center sing asi makhal khara khaidokpa tarakhi. Aduna hotel khara institutional amadi community quarantine center kaya hangdokpa tarai. Mapandagi halakpa miyoi khudingmang asi yamdrabada numit 13 ni center sing asida thamba aduga madugi manungda test tauraga makhoigi phibam khangdoknaba hotnaba changi. Matang asida nongmada changlaiba mi masinga test tauba ngamlibaga chanadaba lakpa aduga center leiba mafam khudingmakta test tawpham leitabana test tawbagi fall matam chana phangba ngamdabana achauba potlum ama oirai. Masidagi center singda leiriba miyoi kaya da mipaiba sauningba khoirangba kaya poglakpagi wa kaya tanakhre. Aduga nakal amaromdana Manipurda hauzik phawba phangliba COVID-19 chenare hariba miyoi sing asi Manipurda halakpa miyoi sing dakita oibana halakpa khudingmak asi test tawdana lekai da thajinba yadri. Center da numit masing sure haiduna test ki fall phangdana lekai da halhankraba matungda amuk COVID-19 chelamle haiduna lokhatpa lakpa yawrakpa asina hanadagi aki tujungba phawramba lekai miyamda ahenba mipaiba akiba amasung khoirangba phawhalaki. Ngasi phawbadi haksel gi service piriba doctor nursing nataba atai da sandorakpa udrabasu oirakiba phibam asina lekai gi atai miyoi singda sandorakpa yabagi akiba leiri. Masigi phibam asi yumlo naba raija sing maru oina Assam gi Guwahati da oirakiba phibam sina hena lumna lohallai. India gi oina yengba tarabadi COVID-19 gi sang asi nongma kangdana ka hena hengalai. Laina asi senaba miyoi singi masingda malemgi lebak singi marakta India na mari suba lebak oiri. Aduga nakal amadana laina asigi samaisya si thengnanaba lockdown kuina tauba asina puksa ka mari leinaba amadi lebak ki lanthumgi khalda akaiba kaya lakli. Kuina sangna lebak pumba lockdown tawduna thamba yadabanina India gi state khara natana tapna mahusagi phibamda hanjinnaba thabak thorom kaya sathaba tauba hunakhre. Asomna Manipur gi oina su lockdown asi hiram kaya da komthokpa horakle adubu Imphal maiyol gi kaithel sing amadi atai Manipur gi maru oiba town kaya di mapung phana thabak haudribana lalol itik apikpa amasung mayai oirap tawba pothokpa industry sing mapung phana mathau tawdri. Aduna miyam gi puksak amadi sel thum gi phibamda asoba saitheng amadi asumak piri. Hena sauna polum piriba si mahimasing tampham sing thong hangdribanina mahai tamliba angang singdana hena asoba polum ama oiri. Matang asida Manipur gi oina karamna puksak amadi mahimasing gi oiba samisya sing asi thengnagadagi haibasi khanthaba matam oirei. Maikai asomda Manipur gi education minister Thoksom Radhesyamna maikai kaya gi miyoi singa watana ba horakpa si pukning thogatningai oiba wafamni. Handak haidokhiba class 10 gi parikya gi fall matungda mingchenbagi wa aduga class 12 ki parikya haidoklaglaba matungda lakadoriba phibam si tuna laksillaga khanthaba matam oirakle. Aduda natana kaithel amadi atai thabak tawpham khudingma asi karamna tapna mathau tawba hohangadagi haibasi masu khanthaba changi. Hengalakliba Manipur gi COVID-19 gi masing asi lising yawraklabanina hena section gadabasu oi aduga puksak amadi sel thumgi soksilakliba phibam gi su khanthadaba yade. Matang asidani Ekoina Manipur gi COVID-19 chenaraba miyoi sing asi lekai gi thakta natrabasu khun gi thakta yengba mathau taraklibasi. Matang asida district ki thakta leiriba masing sing asi khun gi thakta khangba changlai. COVID-19 chenba miyoi sing gi geographical distribution khangba tangai farakte. Masing duda yumpham oiraga karamba khun natraga maikai da kari amadi hiram kayam hohanba yaragani haibasi lepada mateng oigani. Hauzik tawriba quarantine center amada COVID-19 chenaba miyoi fanglabadi center du tokhaina thamliba asina COVID-19 sandoraktanaba honabani. Asumna senaba masingda yumpham oiraga karamba mafamda kari thawrang lokhatkadagi amadi karamba mafamdana karamba thabak thorom sathahanba yabage haibagi warep ama lawba matam oire. Leibak pumba hiram ayambada thingjinduna thamba haibasina miyamgi punsida menkhatpa ngamlaroi dawba samisya thokhalli.
Matamgi wafamda hauzik tabire Manipurgi COVID-19 samasyagi anouba maiyol. Akasvani Imphal hauzik amuk lanthuk sari.